ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯐꯖꯕꯤ ꯑꯃꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯥꯒꯠꯆꯔ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯐꯖꯕꯤ ꯑꯃꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯊꯥꯏꯕꯨꯡ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯐꯖꯕꯤ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯁꯤꯡꯒꯁꯨ ꯄꯥꯛꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯇꯧꯔꯝꯗꯦ꯫ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯣꯏꯔꯕꯁꯨ ꯃꯊꯟꯇ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯌꯥ ꯂꯣꯏꯅ ꯇꯤꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯈꯔꯗꯤ ꯑꯗꯨꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯛꯆꯤꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯕꯅ ꯐꯖꯕꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯍꯦꯝꯕꯤ ꯐꯖꯕꯤꯒꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯆꯥꯎꯁꯤꯜꯂꯛꯂꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯃꯥ, ꯍꯦꯟꯅ ꯅꯤꯡꯁꯥ ꯊꯤꯔꯤꯕꯅ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯃꯠꯇꯒꯁꯨ ꯂꯣꯏꯅ ꯇꯤꯟꯅꯕ ꯇꯧꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩ, ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯁꯤꯡꯂꯔꯣꯏ ꯇꯧꯔꯤꯕꯁꯦ"꯫ ꯍꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯍꯥꯏꯒꯨꯝꯗꯅ ꯃꯄꯥ, ꯑꯩꯈꯣꯏꯒꯤ ꯐꯖꯕꯤꯁꯦ ꯃꯄꯥꯜꯗ ꯈꯔ ꯈꯔ ꯊꯣꯛꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄꯥꯈꯪ ꯐꯥꯔꯕ ꯐꯖꯕꯤꯕꯨ ꯑꯁꯨꯝ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯅꯦ ꯍꯪꯅꯕꯁꯨ ꯑꯗꯨꯃꯛ ꯃꯌꯥꯎꯔꯕꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯈꯨꯠꯃꯛꯅ ꯁꯦꯝꯂꯤꯕ ꯉꯥꯟꯊꯛ ꯑꯗු ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯐꯨ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ꯫ ꯃꯃꯥ, ꯍꯣꯔꯦꯟꯗꯤ ꯅꯃꯥ ꯅꯆꯥ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨꯅꯦ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯆꯣ꯫ ꯑꯗꯨꯒꯅꯦ ꯇꯥꯗ ꯃꯦꯔꯥꯖꯥꯎꯒꯤ ꯌꯣꯠꯄꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯕꯅꯤ, ꯈꯔ ꯍꯦꯛ ꯄꯤꯕꯤꯔꯝꯃꯨ꯫ ꯁꯦꯜꯒ ꯍꯥꯟꯅ ꯄꯤꯁꯜꯂꯝꯂꯕꯅꯤ"꯫ ꯐꯖꯕꯤꯒꯤ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯣꯏꯅ ꯌꯣꯠ ꯁꯨꯕꯒꯤ ꯊꯕꯛ ꯃꯌꯨꯝꯗ ꯇꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯐꯖꯕꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯟꯕ ꯄꯨꯡꯊꯣꯜ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ "ꯃꯁꯤꯃꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯗ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯑꯗꯨꯕꯨ ꯐꯖꯕꯤ ꯑꯩꯍꯥꯛꯅꯗꯤ ꯑꯗꯨꯝ ꯍꯦꯜꯂꯤꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯁꯥ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯨꯡꯊꯣꯜ ꯍꯦꯛꯇꯨꯅ ꯆꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯦꯝꯕꯤꯅ ꯀꯧꯔꯛꯂꯝꯃꯤ, "ꯍꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯏꯃꯥꯒ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯁꯤ"꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯐꯖꯕꯤ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯛꯑꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯈꯔ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯍꯦꯝꯕꯤ ꯑꯃꯗꯤ ꯐꯖꯕꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯇꯐꯤꯡ ꯂꯥꯛꯄꯗꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯎꯔꯛꯂꯝꯃꯤ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯆꯍꯤ ꯍꯜꯂꯞ ꯇꯧꯕ ꯄꯥꯈꯪ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯦ, ꯏꯅꯦꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯗꯨꯕꯨ ꯐꯖꯕꯤ ꯅꯠꯇ꯭ꯔꯣ? ꯁꯥꯅꯣꯏꯅ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯕꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯁꯥꯅꯣꯏ, ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯏꯅꯦ, ꯁꯨꯝ ꯐꯝꯂꯝꯕꯅꯤꯗ, ꯑꯩꯈꯣꯏ ꯐꯖꯕꯤꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦꯗꯅ꯫ ꯏꯅꯦ, ꯑꯗꯣ ꯐꯖꯕꯤꯁꯨ ꯑꯩꯈꯣꯏꯒ ꯈꯔ ꯄꯨꯜꯍꯜꯂꯣ, ꯃꯁꯛ ꯃꯁꯥꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ, ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯒ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯍꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯒꯤꯅꯦ ꯍꯦꯛꯇ ꯊꯥꯗꯣꯔꯛꯂꯒꯦ꯫ ꯍꯣꯏ ꯏꯅꯦ, ꯑꯩꯈꯣꯏ ꯃꯇꯝ ꯑꯌꯥꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩ꯫ ꯍꯦꯝꯕꯤ ꯑꯃꯁꯨꯡ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯝꯕꯤꯗ ꯅꯆꯥꯅꯨꯄꯥ ꯐꯖꯕꯤꯗꯨꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯖꯕꯤ ꯃꯍꯥꯛ ꯐꯃꯨꯡ ꯊꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯎꯃꯪ ꯑꯃꯗ ꯐꯖꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃꯁꯨ ꯄꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ, ꯎꯆꯤ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯆꯤ ꯑꯁꯤ ꯇꯥꯟꯅꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯆꯥꯛ ꯃꯔꯨ ꯈꯔ ꯑꯗꯨ ꯎꯆꯤ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯐꯖꯕꯤ, ꯑꯩꯍꯥꯛꯀꯤ ꯆꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯥ ꯃꯆꯥ, ꯅꯍꯥꯛꯅ ꯄꯨꯖꯕ ꯁꯥꯔꯤ꯫ ꯅꯪ ꯈꯪꯒꯅꯦꯕ, ꯉꯁꯤꯗꯤ ꯁꯥ ꯍꯥꯠꯀꯦ꯫ ꯃꯁꯤꯒꯤ ꯆꯩꯇꯨꯞꯁꯤꯅꯅꯦ ꯍꯦꯛꯇ ꯁꯥꯟꯗꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯥꯔꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯟꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯅ ꯎꯆꯤ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯃꯔꯨ ꯈꯔꯒꯤ ꯄꯤꯛꯂꯕ ꯎꯆꯤ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯐꯖꯕꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯆꯤꯟꯗ ꯍꯥ ꯀꯥꯝꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯥ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯎꯃꯪ ꯑꯁꯣꯝꯗ ꯎꯆꯤ ꯑꯗꯨꯁꯨ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯖꯕꯤ ꯎꯃꯪ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯌꯥ, ꯁꯥ ꯃꯆꯥ, ꯅꯪ ꯂꯦꯞꯅ ꯍꯦꯛ ꯃꯥꯡꯉꯤꯗ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯁꯥ ꯃꯆꯥꯗ? ꯃꯌꯥꯡꯂꯦꯟꯗꯨꯗꯅꯦ ꯆꯩꯇꯨꯞ ꯑꯁꯤꯅꯅꯦ ꯍꯦꯛꯇ ꯁꯥꯟꯗꯒꯦꯕ, ꯃꯤꯒꯤ ꯆꯥꯛꯀ ꯆꯥꯊꯣꯛꯂꯗꯅ ꯈꯪꯒꯅꯦꯕ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ murum ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯃꯨꯟꯕ ꯍꯩꯅꯧ ꯑꯃꯈꯛ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯃꯀꯣꯛꯇ ꯍꯩꯅꯧ ꯑꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯑꯌꯣ, ꯀꯔꯤꯅꯣ, ꯑꯣꯟꯊꯣꯛꯅꯕꯨ ꯅꯥꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯅꯥꯟꯖꯩ꯫ ꯑꯗꯨꯒ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯃꯨꯟꯕ ꯍꯩꯅꯧ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯐꯖꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯍꯩꯅꯧ ꯑꯃꯨꯟꯕꯅꯣꯁꯦ, ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ, ꯃꯁꯤ ꯍꯦꯛꯇ ꯆꯥꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯕꯤ ꯍꯩꯅꯧ ꯑꯗꯨꯕꯨ ꯈꯨꯝꯒꯠꯇꯨꯅ ꯆꯥꯒꯦ ꯇꯧꯕꯃꯛꯇꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯉꯥꯏꯈꯣ, ꯑꯩꯍꯥꯛꯄꯨ ꯆꯥꯕꯤꯒꯅꯨ꯫ ꯍꯩꯅꯧꯅ ꯑꯗꯨꯝꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯉꯥꯡꯂꯛꯄ ꯇꯥꯕꯗ ꯐꯖꯕꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯃꯈꯩ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯇꯤꯟ ꯇꯥꯕ ꯃꯈꯩ ꯑꯃꯨꯟꯕ ꯍꯩꯅꯧ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯍꯩꯅꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯥꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯖꯕꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ
makha tana hainau aduda hangjai. He hainau amunba karino lamta thagi ahanba thangja numit haibadi. Aduga madugi numit ki ahing nongyaida charagana aingonda kari kanaba phanggadawriba. Amunba hainau aduna amuk noktuna makha taraklami. Ha 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 ha. Nupa macha nahaksi onthokna wakhal yaudida ko. Lamta thagi ahanba thangja numit asigi wari nahak khangdabra. Madugi wari adu nahaki ahal laman singnaga amukta libikhidabra. Asi haina hanglakpada phajabi wakhal munna khalli. Mahangna asumna khanduna lairingai asida nonganbana handokkhirami. Madudagi mahaki mang adu mangkhirami. Mama hembina machagi kada changlaktuna machanupabu haudokpirami. Imagi ibungo phajabi haugatlone. Numitse yaukhidaure. Nasana u sengdoknanaba taurone nangbo. Asi haiduna mamana haudorakpaga mapasu adumak charami. Phajabi thawai nungaitana haugalaklami. Aduga mamada asumna hanglaklami. Ima manga loina kaire. Ado ima lamta thagi ahanba thangja numit haise karino. Machanupagi wafam aduda hembi haifeti ngai. Aduga makha taraklami. Ho adu buro lamta thagi ahanba thangja numit amadi aroiba thangja numit ase maitei aikhoigidi yamna maru oiba numitni. Laigi saroi ngaroi singi chakthak tamduna khul asida ana ayek amatta laitanaba pangthokpa laigi thauram amakhakni. Ado ichabu kari daurabage. Phajabi haujiktada wakhal taraklami. Mahakna angang oiringai matamda mamana libikhiba lamta thangjagi wari Phajabi nokphet tawduna khumlaklami. Hoine ima aihakti kauthoknuredana. Yamna kanagadaba ama lemna hek mangkhida. Mathang karigumba mangadu amuka hek manglaba lemna hek tharoi. Asi haiduna machinda murum murum sonduna haugatkirami. Machanupagi adugumlaba matau aduda hembidi yamna pakhatcharami. Maramdi amatta pokchaba machanupa asina karigumba wakhal choikrabadi haina. Saurel mahak ayuk nganna haugattuna machin maya sengdoklaba matung mahaki sintha pangthokpa haurami. Atopa miyoi singi sabiyu haiduna singlamba thang yotpak singjang asina chingba kayama sem sarami. Phajabi mahaksu masa mau sengdoklaba matungda mapagi manakta laktuna mapagi mateng panglamni. Asumna mamang thaktagi hauna adumak mapagi mateng pangduna lakpani. Saurel nasu machanupa Phajabibu yotsuba aduda thawai hakchang changnaba takpi tambibana haujikti Phajabisu wakhal khara aduk taraduna mahaksu thabak asi khara kharadi adumak suba ngamlammi. Asomde hembina chak ising hotnarami. Mapa macha makhoi anina thabak suduna lairingai matam asida masak matau yamna phajarabi laisabi amakhak maupanupa amaga loinaduna makhoigi singjang amakhak maya hakpiyu haiduna laklammi. Laisabi asigi phajaraba chenglou saktam asida Phajabi mahaki punsida khanghaudana ihul amakhak phaurakkhirami. Wakhalda asumna sonjai. Karino Phajabi aihakna ngasi uriba asibu kanagi macha masuga oirigaba onthoknabu changkhona phajakhreda. Phajabi aihaktagi hena asuk phajaba asibu mahaki maminga phajaba haina kaubajala. Asi khanduna mahak momon nokchai. Laisabi asina yamna ingna tapna Saurelda hairaklammi. Khura nachagi singjang ase amukta maya thangbiyuba. Saurel tauramliba thabak adu tauna tauna hairaklammi. Hoi hoi ibema
ꯑꯗꯣ ꯏꯕꯦꯝꯃꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯅꯥ? ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯅꯆꯥ ꯑꯩꯍꯥꯛ ꯑꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯏꯄ꯭ꯋꯥꯅꯨꯄꯥꯅꯤ꯫ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯉꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯁꯦ ꯏꯁꯦ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯔꯝꯂꯦꯗꯅ꯫ ꯇꯥꯗ ꯏꯕꯣꯍꯜ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯈꯨꯔꯥ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ꯫ ꯑꯗꯣ ꯈꯨꯔꯥ, ꯁꯤꯡꯖꯪ ꯑꯁꯦ ꯍꯣꯔꯦꯟꯒꯗꯤ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ? ꯆꯥꯎꯔꯦꯜ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯍꯣꯔꯦꯟ? ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯏꯕꯨꯡꯉꯣ ꯐꯖꯕꯤ, ꯁꯦ ꯅꯆꯟꯒꯤ ꯁꯤꯡꯖꯪ ꯑꯁꯦ ꯑꯃꯨꯛꯇ ꯅꯤꯡꯊꯤꯖꯅ ꯃꯌꯥ ꯐꯦꯡꯕꯤꯈꯣ꯫ ꯏꯕꯦꯝꯃ, ꯅꯕꯨꯡ ꯑꯁꯤꯗ ꯁꯤꯡꯖꯪ ꯑꯗꯨ ꯄꯤꯁꯜꯂꯨ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯐꯖꯕꯤꯗ ꯄꯤꯁꯜꯂꯝꯃꯤ꯫ ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯡꯖꯪ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥ ꯊꯥꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯐꯖꯕꯤꯅ ꯌꯦꯡꯖꯩ꯫ ꯐꯖꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯁꯤꯅꯁꯨ ꯑꯗꯨꯃꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥ ꯊꯥꯡꯕ ꯂꯣꯏꯔꯗꯨꯅ ꯐꯖꯕꯤꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯈꯨꯔꯥ, ꯁꯦꯜꯕꯨ ꯀꯌꯥ ꯇꯥꯔꯒꯦ? ꯆꯥꯎꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒꯤꯕꯨ ꯂꯨꯄꯥ ꯀꯌꯥ ꯂꯧꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯂꯨꯄꯥ 5ꯗꯪ ꯊꯝꯂꯝꯃꯨ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯍꯔꯥꯎꯖꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤ, ꯅꯈꯣꯏ ꯄꯥꯕꯨꯡꯗꯨ ꯈꯔ ꯀꯣꯏꯊꯣꯔꯛꯎ ꯍꯥꯏꯌꯨ꯫ ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯅꯪ ꯈꯨꯔꯥꯁꯨꯅꯦ, ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯥꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯉꯝꯗꯕ꯫ ꯍꯣꯏ ꯈꯨꯔꯥ, ꯅꯆꯥ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯁꯤꯡꯖꯪ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯐꯖꯕꯤ ꯍꯨꯔꯥꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯈꯪꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯍꯥꯛꯁꯨ ꯑꯍꯥꯡꯕ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯈꯨꯜꯒꯤ ꯄꯥꯈꯪ ꯑꯇꯩꯁꯤꯡꯒꯁꯨ ꯂꯣꯏꯅ ꯇꯤꯟꯅꯕ, ꯀꯧꯅ ꯉꯥꯡꯅꯕ ꯇꯞꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯔꯛꯇꯨꯅ ꯉꯁꯤ ꯑꯁꯤ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯗꯨꯅ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯉꯥꯄ꯭ꯔꯨꯝ ꯇꯥꯜꯂꯝꯃꯤ꯫ ꯁꯥꯅꯣꯏꯅ ꯐꯖꯕꯤ ꯇꯥꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯖꯕꯤ, ꯉꯁꯤꯗꯤ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯅ ꯉꯥꯄ꯭ꯔꯨꯝ ꯃꯆꯨꯝ ꯂꯧꯔꯒꯅꯦ, ꯏꯔꯨꯕꯨ ꯍꯦꯛ ꯂꯨꯖꯔꯕ ꯀꯅꯥꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕ ꯂꯥꯏꯒꯅꯦ ꯑꯃꯠꯇ ꯆꯪꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯐꯖꯕꯤ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯇꯥ ꯁꯥꯅꯣꯏ, ꯉꯁꯤꯗꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯃꯝ ꯑꯊꯦꯡꯕꯗ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯉꯣ꯫ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯐꯖꯕꯤꯒꯤ ꯃꯔꯨꯞ ꯀꯨꯜꯂꯕꯤꯗꯨꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯐꯖꯕꯤ, ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯅꯠꯇꯦꯁꯦ꯫ ꯏꯇꯥꯎꯒꯤ ꯑꯁꯨꯛ ꯐꯖꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯗꯅꯦ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯏꯅꯦꯅ ꯑꯃꯝ ꯑꯊꯦꯡꯕꯗ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯀꯨꯜꯂꯕꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯅꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯣ, ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯣ ꯂꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅꯩꯗ꯫ ꯑꯗꯨꯅ ꯀꯝꯗꯧꯔꯤꯖꯥꯠꯅꯣ? ꯐꯖꯕꯤꯗꯤ ꯃꯊꯟꯇ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯣ ꯏꯇꯥꯎ ꯀꯨꯜꯂꯕꯤꯗꯣ, ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯍꯥꯛꯁꯦ ꯐꯖꯕ꯭ꯔꯥ? ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯃꯥꯏꯁꯦ, ꯌꯦꯡꯉꯣꯕ ꯑꯩꯁꯦ ꯐꯖꯕ꯭ꯔꯕ? ꯁꯥꯅꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯖꯩ꯫ ꯏꯅꯥꯎꯇꯅ ꯄꯨꯝꯍꯦꯜ ꯍꯦꯜꯂꯤ꯫ ꯉꯥꯄ꯭ꯔꯨꯝ ꯃꯆꯨꯝꯁꯤꯒ ꯏꯔꯨꯔꯗꯤꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯨꯆꯨ ꯄꯥꯟꯊꯣꯔꯛꯀꯅꯤ꯫ ꯐꯖꯕꯤ ꯃꯊꯟꯇ ꯅꯣꯛꯆꯗꯨꯅ
ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯇꯥ ꯁꯥꯅꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅꯅꯦ ꯃꯆꯥ ꯑꯩꯍꯥꯛꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅꯅꯦ ꯐꯖꯕꯤ ꯀꯧꯔꯤꯅꯤꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯌꯥ ꯍꯥꯏꯐꯦꯠ ꯆꯧꯕ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯅꯣꯛꯆꯩ꯫ ꯁꯥꯅꯣꯏꯅ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, ꯉꯁꯤꯗꯤ ꯏꯆꯟ ꯁꯅꯥꯔꯩ ꯎꯅꯔꯣꯏꯗ꯭ꯔꯣ? ꯐꯖꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯌꯥ, ꯑꯩꯍꯥꯛꯇꯤ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯥ ꯁꯣꯏꯗꯅꯅꯦ ꯁꯥꯎꯔꯝꯂꯒꯅꯤꯕꯣ꯫ ꯇꯥ ꯁꯥꯅꯣꯏ, ꯏꯇꯥꯎ, ꯑꯩꯍꯥꯛ ꯈꯔ ꯍꯥꯜꯂꯝꯂꯒꯦꯀꯣ, ꯃꯁꯤꯃ ꯄꯥꯏꯈ꯭ꯔꯒꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯑꯃꯈꯛ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯋꯥꯛꯅ ꯄꯥꯏꯔꯛꯇꯨꯅ ꯈꯣꯡꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯀꯨꯂꯕꯤꯗꯨꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯅ ꯐꯖꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ ꯐꯖꯕꯤ, ꯀ꯭ꯋꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯤꯕ ꯃꯈꯣꯜꯁꯦ ꯑꯐꯕ ꯀꯌꯥꯗꯤ ꯑꯣꯏꯒꯟꯗꯕꯅꯤꯀꯣ꯫ ꯀꯨꯂꯕꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯐꯖꯕꯤꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯀ꯭ꯋꯥꯛꯅ ꯈꯣꯡꯂꯤꯕ ꯑꯁꯤꯗꯤ ꯃꯤ ꯃꯆꯤꯟ ꯄꯥꯟꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯀ꯭ꯋꯥꯛꯅ ꯑꯁꯨꯃꯥꯏꯅ ꯈꯣꯡꯗꯅ ꯃꯤꯅ ꯈꯣꯡꯕ ꯌꯥꯕ꯭ꯔꯣ? ꯏꯇꯥꯎ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯉꯥꯄ꯭ꯔꯨꯝ ꯑꯃ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯥꯅꯣꯏ ꯑꯃꯗꯤ ꯀꯨꯂꯕꯤꯗꯨ ꯐꯖꯕꯤ ꯌꯦꯡꯗꯨꯅ ꯇꯤꯉꯛ ꯇꯤꯉꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯥꯅꯣꯏꯅ ꯂꯥꯎꯗꯨꯅ ꯁꯣꯜꯍꯧꯔꯝꯃꯤ, ꯃꯁꯤꯗꯤ ꯂꯧꯕꯨ ꯂꯧꯗ꯭ꯔꯤ, ꯁꯅꯥꯔꯩ ꯁꯅꯥꯔꯩꯗ ꯇꯧ ꯂꯩ꯫ ꯍꯣꯏ ꯏꯅꯥꯎ ꯐꯖꯕꯤ, ꯅꯍꯥꯛ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦꯀꯣ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯐꯖꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ, ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯇꯠꯇꯅ ꯊꯦꯡꯅꯔꯛꯄ, ꯀꯧꯅ ꯉꯥꯡꯅꯔꯛꯄ ꯇꯧꯔꯛꯂꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯁꯤꯗ ꯁꯅꯥꯔꯩꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯐꯖꯕꯤ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯧꯅ ꯉꯥꯡꯅꯕ ꯈꯛ ꯇꯧꯔꯛꯈꯤꯗ꯭ꯔꯤ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯁꯅꯥꯔꯩꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯤꯀꯨꯞ ꯑꯃꯅꯤ꯫ ꯐꯖꯕꯤ ꯃꯍꯥꯛꯅ ꯁꯅꯥꯔꯩꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯖꯕꯤꯅ ꯁꯅꯥꯔꯩꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯁꯣꯝꯒꯤ ꯃꯤꯡꯁꯤꯕꯨ ꯐꯖꯕ ꯍꯥꯏꯅ ꯀꯧꯕ꯭ꯔꯣ? ꯁꯛ ꯌꯥꯝꯅ ꯐꯖꯔꯤꯕ ꯑꯁꯤꯕꯣ? ꯀꯔꯤꯁꯨ ꯂꯩꯊꯨꯞ ꯂꯩꯀꯣꯏ ꯇꯧꯗꯅ ꯐꯖꯕꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯈꯪꯍꯧꯗꯦ ꯁꯤꯊ ꯁꯤꯊ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯑꯗꯨꯝꯅ ꯅꯣꯛꯄ ꯎꯕꯗ ꯐꯖꯕꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯁꯅꯥꯔꯩꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯇꯥ ꯐꯖꯕꯤ, ꯑꯩꯍꯥꯛꯀꯤ ꯃꯤꯡꯗꯤ ꯐꯖꯕ ꯀꯧꯗꯤꯌꯦ, ꯁꯅꯥꯔꯩ ꯍꯥꯏꯅ ꯀꯧꯋꯦ꯫ ꯐꯖꯕꯤ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯍꯥꯛꯅ ꯑꯗꯨꯛ ꯐꯖꯔꯤꯕ ꯑꯁꯤꯗ ꯐꯖꯕ ꯍꯥꯏꯅ ꯀꯧꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅꯅꯦ ꯏꯄꯥ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯔꯤꯕ, ꯅꯍꯥꯛꯇꯤ ꯅꯨꯄꯤꯅꯤꯅ ꯐꯖꯕ ꯍꯥꯏꯅ ꯀꯧꯕꯗ ꯄꯛꯆꯗꯧ ꯃꯥꯜꯂꯤꯉꯣ꯫ ꯐꯖꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯑꯃꯨꯛꯁꯨ ꯊꯤꯡꯕ ꯉꯝꯗ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯍꯌꯦꯡ ꯎꯅꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯐꯖꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅ ꯎꯅꯔꯛꯄ, ꯂꯣꯏꯅꯔꯛꯇꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯖꯕꯤ ꯃꯈꯨꯠꯇ ꯉꯥꯄ꯭ꯔꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯁꯅꯥꯔꯩꯒ ꯍꯦꯛ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯃꯛꯇꯗ ꯐꯖꯕꯤ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯐꯖꯕꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯅꯥꯔꯩꯗ ꯍꯥꯏꯔꯛꯏ, ꯁꯅꯥꯔꯩ, ꯅꯪ ꯁꯥꯎꯔꯅꯣꯕꯁꯦ, ꯁꯣꯝꯗꯅꯦ ꯉꯥꯄ꯭ꯔꯨꯝ ꯇꯥꯜꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯦ꯫ ꯁꯅꯥꯔꯩ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯑꯗꯨꯒ ꯁꯥꯎꯔꯥꯡꯅꯅ ꯐꯖꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯒꯦ? ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅꯅꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗ ꯑꯩꯍꯥꯛ ꯀꯌꯥꯝ ꯏꯀꯥꯏ꯫ ꯐꯖꯕꯤ ꯁꯅꯥꯔꯩꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯏꯕ, ꯑꯗꯣ ꯁꯥꯎꯔꯅꯣꯕ, ꯑꯩꯅ ꯂꯥꯟꯕꯅꯦꯕ꯫ ꯁꯦ, ꯉꯥꯄ꯭ꯔꯨꯝꯁꯦ ꯃꯆꯨꯝ ꯂꯧꯔꯒ ꯏꯔꯨ ꯂꯨꯖꯧ꯫ ꯑꯊꯦꯡ ꯑꯃꯝꯕꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕ ꯂꯥꯏꯒꯅꯦ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅꯩꯉꯣ꯫
ꯐꯖꯕꯤ ꯃꯍꯥꯛꯀꯤ ꯃꯇꯥꯡ ꯆꯥꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯁꯅꯥꯔꯩ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯇꯥ ꯐꯖꯕꯤ, ꯅꯪ ꯍꯦꯛ ꯂꯨꯖꯧ, ꯅꯨꯄꯤ ꯑꯩꯍꯥꯛꯄꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯑꯃꯊꯦꯡꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗꯧꯔꯤꯒꯦ? ꯑꯩ ꯆꯠꯂꯦ, ꯄꯥꯕꯅꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯐꯖꯕꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯈꯔ ꯁꯥꯎꯅꯔꯝꯂꯒ ꯁꯅꯥꯔꯩ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯁꯅꯥꯔꯩꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯄ꯭ꯔꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯍꯧꯏ꯫ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯥꯎꯅ ꯁꯣꯜꯂꯤ, ꯍꯦ ꯉꯥꯄ꯭ꯔꯨꯝ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯦꯕ꯫ ꯁꯅꯥꯔꯩꯕꯨ ꯈꯣꯏꯗꯧ ꯊꯤꯠꯍꯟꯕ ꯏꯔꯨꯒ ꯑꯃꯠꯇ ꯂꯨꯔꯣꯏ, ꯅꯪ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯄ꯭ꯔꯨꯝ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯇꯨꯅ ꯐꯖꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯎꯗꯨꯅ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯥꯡꯗꯨꯅ ꯄꯣꯠꯂꯝ ꯁꯨꯅ ꯌꯥꯎꯗꯨꯅ ꯈꯣꯡꯕꯥꯜ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯆꯍꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯂꯥꯏꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯏꯕꯤꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯔꯣꯏ ꯈꯥꯡꯕ ꯂꯣꯏꯔꯗꯨꯅ ꯈꯨꯟꯒꯤ ꯍꯔꯥꯎꯐꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯐꯖꯕꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯁ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯨꯝ ꯁꯥꯎꯈ꯭ꯔꯕꯗꯤ ꯐꯖꯕꯤ ꯑꯩꯍꯥꯛꯇꯤ ꯂꯣꯏꯅ ꯃꯥꯡꯖꯔꯦ꯫ ꯀꯔꯤꯒꯤꯅꯣꯕ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯁꯅꯥꯔꯩꯗ ꯁꯥꯎꯖꯤꯜꯂꯨꯏꯗꯨꯅ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯖꯕꯤ ꯅꯍꯥꯛꯀꯤ ꯅꯀꯣꯛꯁꯦ꯫ ꯀꯥꯟꯅꯗꯦ, ꯍꯣꯔꯦꯟꯗꯤ ꯏꯃꯥꯒ ꯄꯥꯕꯒ ꯈꯪꯍꯟꯗ ꯂꯣꯟꯅ ꯁꯅꯥꯔꯩ ꯎꯅꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯃꯄꯥ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯩ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯍꯥꯛꯇꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯇꯨꯅ ꯇꯨꯝꯊꯒꯦ ꯇꯧꯔꯕꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯨꯕꯨ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ? ꯀꯥꯟꯅꯗꯦ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅꯅꯦ ꯁꯅꯥꯔꯩ ꯎꯅꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯕꯤ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯕ ꯇꯧꯗꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯀꯦ ꯇꯧꯕꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯏꯅꯦ꯫ ꯂꯥꯏꯗ ꯀꯠꯄ ꯑꯩꯈꯣꯏꯒꯤ ꯀꯥꯡꯖꯩ ꯑꯗꯣ ꯄꯥꯏꯗꯨꯅꯅꯦ ꯍꯦꯛꯇ ꯊꯣꯛꯂꯕꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯀꯔꯤꯁꯨ ꯆꯪꯕ ꯉꯝꯂꯣꯏꯀꯣ? ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯀꯥꯡꯖꯩ ꯑꯗꯨꯕꯣ? ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯕꯤ ꯀꯥꯡꯖꯩ ꯊꯤꯔꯛꯄ ꯃꯇꯝꯗ ꯊꯣꯡꯒꯤ ꯃꯊꯛꯇ ꯊꯦꯠꯂꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯥꯡꯖꯩ ꯑꯗꯨ ꯇꯞꯅ ꯂꯧꯊꯗꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯉꯥꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯐꯖꯕꯤ ꯀꯥꯡꯖꯩ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯨꯛꯅ ꯃꯝꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯊꯣꯛꯂꯒꯅ ꯀꯝꯗꯧꯕ? ꯍꯣꯏꯗ, ꯐꯖꯕꯤ ꯑꯩꯍꯥꯛꯀꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯗꯅꯦ ꯃꯈꯣꯏ ꯃꯔꯥꯏ ꯑꯗꯨꯝ ꯉꯥꯎꯖꯁꯅꯤ꯫ ꯀꯥꯡꯖꯩꯁꯨ ꯄꯥꯏꯔꯤꯁꯤꯕꯨ ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯕꯤ ꯇꯍꯥ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯇꯤꯟ ꯀꯥꯡ ꯍꯥꯔꯧꯁꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯁ, ꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯇꯥ ꯁꯥꯅꯣꯏꯕꯨ ꯑꯃꯨꯛꯇ ꯍꯧꯔꯨꯈꯤꯒꯦ꯫ ꯏꯊꯟꯇ ꯆꯠꯄꯁꯦ ꯁꯨꯝ ꯀꯤꯁꯜꯂꯛꯂꯦ꯫ ꯑꯩꯗꯤ ꯉꯁꯥꯏ ꯁꯥꯎꯔꯤꯅꯦꯅ ꯉꯥꯄ꯭ꯔꯨꯝꯒꯤ ꯃꯆꯨꯝ ꯂꯧꯔꯒ ꯏꯔꯨꯁꯨ ꯂꯨꯖꯍꯧꯗꯦ꯫ ꯐꯖꯕꯤ ꯄꯟꯊꯥꯗ ꯁꯥꯅꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯞ ꯆꯦꯜꯂꯛꯇꯨꯅ ꯁꯥꯅꯣꯏꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯇꯥ ꯁꯥꯅꯣꯏ, ꯇꯥꯕ꯭ꯔꯣ? ꯑꯩꯅꯦ ꯐꯖꯕꯤꯅꯦꯕ꯫ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯇꯥ ꯁꯥꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯐꯖꯕꯤꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯇꯨꯝꯊꯔꯨꯔꯕ ꯁꯥꯅꯣꯏ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯄꯥꯟꯂꯣꯝꯗ ꯀꯧꯔꯤꯕ ꯑꯁꯤꯕꯣ? ꯇꯁꯦꯡꯅꯃꯛꯀꯤ ꯏꯅꯥꯎ ꯐꯖꯕꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩꯍꯥꯛꯄꯨ ꯊꯣꯛꯁꯤꯔꯥ ꯊꯣꯛꯂꯣꯏꯁꯤꯔꯥ? ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅꯕꯨ ꯀꯤꯔꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞ ꯇꯥꯁꯤꯟꯗꯨꯅ
ngayhak khanjanarami hanjin hanjin adumna thong thinduna kaurakpa aduda tasengnamakki phajabi oiramlagani haiba sanoina khanglaklami madudagi mahak thong hangdoktuna mapalomda thorakpa matamda phajabi makhutta kangjai aduga leptuna lairamba ubada sanoi yamna ngakna hanglai e karino phajabi asuk thenglaba matam sida natti ngasi sibu laigi numitka natraba jala nangbu saroi ngaroi ga amata kidrabro sanoi gi wahang adugi pakhum oina phajabi maya higatuna hairai as kadai denuda ta sanoi saroi ngaroi ga lairi sanarei do yamna saukhreba mahak amukta theminaruse ithan chatpado amuksu kirakle se ta sanoi amukta chapminaruse ba phajabi mahaki wafam aduda sanoi noktuna dum hairaklami is ibo adu kiriduna su isan sanareibu themusiga hairi natti hayeng nongalaga phajana unaba yadabro laigi numisidabu mathong lai machadebo adugi su mathakta nupi mahakpu matau karamna unagadoribano as ta sanoi sum ngang leranoba tu kangje yauribasidi lao amukta chapminaruseba phajabi ningaina kanba henman khibana sanoi pambai leita adumak chatpa tarami phajabi amadi sanoi makhoi animak sanarigi mayum tamna laklami makhoi anina asum lakliba mafam asi lamlong mari phangba maikei adu phawraga chatkedaba lambi oirami sanoina kirap tauna phajabi da hairaklammi as ibo phajabi aikhoi ani ngasi ne sibam nabam khangmaibo sibu kanana taunaba thabak noba laiga loina ongnaba tare asi khanduna makhoi ani asum wari sa saduna lakpana lamlong mari phangba adomda yausilaklami laptakna mioi khara mafam aduda phamduna chakcha haijanaba tauriba adu sanoi amadi phajabi makhoi anina uraklami phajabi na sanoi da hairai e ta sanoi tu ada khunja khara chakcha haijanabagi marang marang tauriba asi tu yengune sanoi amuksu munna khallabagi matungda hairai karinoda lamta thangje numit asidabu karigi chakcha haijanabano inaw aikhoi ani ne kharadi chekshin siko masi aihakti namu taibang mi amata mandi phajabi amadi sanoi makhoi animak yamna chekshinna lamlong mari phangba adomda laklammi phajabi na hairai marup loisa kari thabak lairabage asumna pulamliba asibo ta sanoi ngaihakta changlam silaune asi haiduna sanoi amadi phajabi makhoi animak tapna phamtharaklami mayamsing adusu marang marang magi changluk la thanarami matam asida phajabi amadi sanoi makhoi anigisu changluk la saruk thunglammi asum yelakpa matamda sanoi amadi phajabi makhoi anigi changlukta miyoibagi makhut khujin yawba amaga khongsagi sarukka amamam thunglammi matam asida sanoi amadi phajabi wakhal khangta taraklami ngasai makhai makhoina khaluriba adu khul asigi mioi oiramgadra haibadudi amata oiramdre saroi ngaroi sing oiduna lairammi sanoina phajabi de tapna chirol tawduna hairai inaw phajabi makhoi asidi namu taibang mi amata natrene he saroi ngaroi sing haktani aikhoini kamdongni tawribasidi phajabi su pakhatna sanoi de tapna chirol tawraklami haigumna ta sanoi masidi henju nahagi saroi ngaroi sing adu oiraba male sanoi su pakhalapna hairai soidre adungai thaina matamda henju naha mahakna masanau lairau lembigi damakta saroi ngaroi singi makhutta yaibi thawai mangkhibado ibo phajabi sanare gi haktakta nayamba ai haksu yawnane thawai mangba yawgadoribra phajabi ai hak chele ko ai chele asi haiduna sanoi phuk haugatuna maikai khangdana chenkhi matam asida saroi ngaroi singi marakta namu taibang mi yaure haiba
saroi ngaroi sing aduna khanglaklammi. Minu nami, mihing nami, minu nami, mihing nami. Karino, namu taibang mi yaure do. Marup loisa, namu taibang mi ani asi nanthok hankiba yade. Makhoi animak yaibi thawai laurasido. Asi haiduna saroi ngaroi sing aduna mathang mathang chirol taunarami. Sanoina chenkhiba aduda phajabi mahaksu phok haugatuna kangjei aduga ta sanoi ngaikhuo ta sanoi asi haiduna mahaksu kanna chenkhirami. Matam asida saroi ngaroi sing asina akibagi saktam lauduna phajabi amadi sanoi makhoi anibu tanaraklami. Ya chenkhiba yaroi namu taibang mi nakhoi animak yaibi thawai laurage do. Chenkhatlo marup loisa chelo asi haiduna saroi ngaroi sing asi yamna khonglei thuna chelaklami. Phajabi mahak sanoi bu matungda tanaraklami. Ta sanoi kanna chelo ba makhoi yoksilakadore. Inau phajabi nayamba kari nungi inau na haibu yajarubado. Pukchisu nabana yadre. Hai chenkhalaklo sanarai khoigi ne thongal yaugadore. Inau phajabi kanna chenkhalaklo ne he. Nayama chele. Makhoi anisu hau thaduna kanna chelaklami. Makhoi anigi matungda saroi ngaroi sing aduna hau lauduna akibagi masakta tanaraklami. Phajabi mahaksu kangjei aduna makhutta yamna cheksinna paiduna haiduna chelaklami. Makhoi anina asum chelakpa matamda sanarai khoigi thongal tamna chensilaklami. Saroi ngaroi sing aduna phajabi amadi sanoi makhoi anibu phangadaba khajik tamang ngairaba matam aduda phajabi na pairakpa kangjei aduna amuktang hairakpa matamda saroi ngaroi singda palammi. Kangjei na panma matamda saroi ngaroi sing makhong tekpa yaw, makhut tekpa yaw, makok kaiba yaw phibam yamna thina soknarami. Saroi amana lauduna hairai. Ayo karino adungai henjuna mahaki haktaktadi aikhoigi khutta maithi khibani ko. Aduga ngasida tamba ani asigi makhutta aikhoi oina maithi raba. Acha lakcheida khajiktada hekta nathokhiba. Asi haiduna saroi ngaroi sing adu makhoi masel amana amada maral thangjinarami. He saroi mitong masi nahangna nakhong adu yangdabadagi nanthokhankhiba natra. Hayengdagi dine nahak lamjel khara chendaba yararoi. Saroi mitongna amuk makha tana hairaklammi. Yare saroi tumsat nang nagai namit adu ipang panggei aingonda loina tainaranu. Kanade makhoi anine aswaida ngairusi. Saroi ngaroi singi maraktagi amana amuk makha tana hairaklammi. Yare tamba ani sina amuk thorakpa ngaikhigadoriba. Adu dina namangda phawga mangluranu law chalasi. Tumning banane yadre. Asi haiduna saroi adu hakam wawa chanduna thokhirami. Madudagi atai saroi ngaroi sing adusu mafam adudagi mangkhirami. Phajabi mahakpu sanoina yamna thagat pirami. Inau phajabi nahakti araibe mioi oiramdredana saroi ngaroi singbu maithiba piba ngamba inau tani he. Inau nahakna saroi ngaroi singbu maithiba pikhibadagi maitai aikhoigi asigumlaba charon suthang kayadagi lisang sitna chathaduna lakiba lamta thangjagi saroi khangba thauramase punglep khidauba maliko. Asi haiduna amuksu phagi tathoklami. Phajabisu nokcharami. Phajabina sanaraibu thong thinduna kauthokpa matamda sanariga loinana sanarigi apokpa apokpi makhoi ahum punna mapalangda thoraklami. Phajabina tawrakliba matau asida mayamdu pungak ngaklami.
ꯐꯖꯕꯤ ꯑꯃꯗꯤ ꯁꯥꯅꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯁꯅꯥꯔꯩ ꯃꯍꯥꯛꯅ ꯁꯥꯎꯔꯝꯕꯒ ꯄꯨꯡꯐ ꯐꯈꯤꯗꯨꯅ ꯐꯖꯕꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯑꯄꯣꯛꯄ ꯏꯕꯣꯍꯜꯅ ꯐꯖꯕꯤ ꯑꯃꯗꯤ ꯁꯥꯅꯣꯏ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯕꯗ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯏꯄꯥꯒꯤꯁꯤꯗ ꯌꯥꯔꯦꯛꯂꯣꯀꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯣꯀꯣ꯫ ꯏꯕꯣꯍꯜꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯐꯖꯕꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯑꯗꯨꯒ ꯁꯅꯥꯔꯩꯗꯁꯨ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯑꯍꯤꯡ ꯑꯁꯤꯃ ꯁꯥꯅꯣꯏ ꯑꯃꯗꯤ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯝꯐꯝ ꯁꯦꯝꯕꯤꯔꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯥꯅꯣꯏ, ꯐꯖꯕꯤ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯈꯣꯏ ꯑꯍꯨꯝ ꯐꯖꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯖꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ꯫ ꯐꯖꯕꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯤꯡꯁꯥ ꯌꯥꯝꯅ ꯊꯤꯔꯝꯕ ꯑꯗꯨꯁꯨ ꯐꯔꯝꯃꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯌꯥꯍꯧꯗꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯃꯣꯏ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅꯖꯩ ꯍꯥꯏꯕꯗꯨ ꯈꯪꯅꯔꯕꯗ ꯆꯥꯎꯔꯦꯜꯅ ꯏꯕꯣꯍꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ, ꯇꯥꯗ ꯏꯕꯣꯍꯜ, ꯅꯅꯥꯎꯅ ꯍꯧꯗꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯏꯆꯥꯅꯨꯄꯥ ꯐꯖꯕꯤ ꯑꯃꯗꯤ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯍꯧꯅꯕ ꯅꯨꯡꯁꯤꯅꯖꯩ ꯇꯥꯕꯗ ꯏꯕꯦꯝꯃ ꯁꯅꯥꯔꯩꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯐꯖꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯔꯤꯁꯨ ꯉꯥꯎꯁꯤꯟꯅꯗꯕ ꯋꯥꯈꯜ ꯇꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯅ ꯏꯕꯣꯍꯜꯅ ꯑꯗꯨꯃꯛ ꯋꯥꯐꯝ ꯑꯁꯤꯗ ꯑꯌꯥꯕ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯖꯕꯤ ꯑꯃꯗꯤ ꯁꯥꯅꯣꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯍꯛꯊꯦꯡꯅꯅ ꯁꯥꯃꯨ ꯃꯥꯌꯣꯛꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯉꯝꯂꯛꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄꯤꯁꯤꯡꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯃꯗ ꯆꯞ ꯃꯥꯟꯅꯅ ꯐꯖꯕꯤ ꯑꯃꯗꯤ ꯁꯥꯅꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯔꯥ ꯎꯁꯤꯟ ꯁꯤꯟꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯔꯣꯝꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯈꯨꯟꯗꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯨ ꯆꯤꯟꯗꯝꯂꯝꯃꯤ꯫ ꯁꯥꯔꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯇꯒꯠ ꯇꯦꯛꯄ ꯃꯈꯣꯏꯒꯨꯝꯕꯅꯤꯗꯣ꯫ ꯁꯥꯔꯣꯏ ꯃꯤꯇꯣꯡꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯦ ꯁꯥꯔꯣꯏ ꯇꯨꯝꯁꯠ, ꯅꯍꯥꯛꯅ ꯄꯥꯝꯕꯗꯤ ꯍꯅꯨ ꯍꯟꯊꯤ ꯉꯥꯛꯇ ꯑꯣꯏꯔꯒ, ꯑꯗꯨꯁꯨ ꯃꯁꯥꯒ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯕꯗꯣ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯈꯥꯔꯣꯝꯒꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯗꯥꯏ, ꯃꯗꯨ ꯄꯥꯛꯅꯁꯨ ꯁꯤꯒꯟꯗꯦꯅꯦ, ꯁꯤꯒꯟꯗꯕꯤ ꯍꯅꯨꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯊꯥꯗꯨꯅ ꯂꯩꯇꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯖꯕꯤ ꯑꯃꯗꯤ ꯁꯥꯅꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏ ꯑꯣꯛꯅꯔꯝꯕ ꯑꯗꯨ ꯄꯨꯡꯐ ꯐꯈꯤꯔꯝꯃꯤ꯫ ꯐꯖꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫